Huyalan Pau newspaper the Fongba, Nasiba Maro Pau Kratentak Nataminasi. Linsoingan be Musung Hamanziki Mihat, Angang Anigi Saru Machet Amato or Vasu Fanganbu, JSC na Lupkaya Kusam Naduna, Kutang Chara Henbagi Kongjang Jansin Cray, Lilongda, Maitai Pangal, Amasung, Kabuya Punma Loop, Sham Cray, Akupa Morokal Kaminasi, Say Naurima, Mahiroi Fizam Hamanjit, Amasung Linsoingan be Hizamgi Saru Machet, Amatang or Vasu Fanganbu, Haina, Ideal Juvenile Club, UPDO, Nalamsang, Nainasang, KYSPA amasung Youth Writer Star Club na sinduna tera Safam Lekai Club sing na koliba miyamga khusam na duna tera Tongbram Lekai Main Road ki lambi nakal ama thingjinduna wakal khongjang changsin kibaga loina na pen daba kholau sing lau kre amasung laikhidaba mahiro ani gi mafam da minute ani tumina left na wa phongdo kre Lilonggi akoibada khundam minariba maitai pangal amasung kabui furukyoba apunba Love United Tri Community Organization UTCO Lilong haina mingthonba apun balup ama semkrai Sire launa raba KUKI mayumda halakre angak pathodok amada state asida kanglu masen ya kan malan thorpadagi mafam khangnana lairakchuna imung manung amasung miyamna fawat lana sigi manung da siram lagani haiduna lairakkiba masagi chahi nifu ama palom surba KUKI nupa ama mayumda hingna halakpada angak pakham thengnakre sire launa roba matungda mayumda halakkraba mioi adugi maming sat khothang kipjen kawi kangpokpi district tagini mahakna nahan makai yumda hanjilakkhidabadu yu ngaoraga langphai chalubagini haina ngarang police team amana NIS2 paringi longjang village ki mafam amada Tengnabadagi mayumgi myoisingda kusinarakhibani panbayabadi mahak mafam khangkidabagi matangda kangpokpida base tauba committee on tribal kotuna unity kotuna mahak mamang thagi kuntrada masak khangdaba kulai paibasingna phaduna pukhibani haina claim taukibaga loinana thodo odugi mayokta national highway da fawba shutdown gi khongjang jangsinduna protest taukibani Churchanpur ki Turen amada pumtharaban nupa ki hakchang ama leiramle ngasi Churchanpur PS na konma form amada chenma Turen amada pumtharaban nupa ki asi hakchang ama leiramdagi police na thauri na chingba sizinaduna hakchang adu lokhalaba matungda maming mathak khangdoklaga post mortem examination taunabgidamakta Churchanpur district hospital ki miren sangda thamkre hakchang adu Turen da tauduna leire habigi pau phangbada Churchanpur PS ki team amana panthadana changsinki loinana thaudok adugi matangda CRPC ki section 174 ki makhada thodok adugi chapchaba maram khangdoknaba unnatural death UD case ama register tawduna thabak lokhatkre hairi matam kaktana NIS anida economic blockade chathagadauri kangpokpida base tawba committee on tribal unity kotuna chatharkiba national highway sing thingjinbagi thabak handokle haina ngasi lauthokkiba Numit Maktada Senapati District Student Association SDSA gi Manipur Legangna Senapati District ta Khudak tagi Thingjinduna Thamliba Mobile Internet Service asi Nungthin Pung Taruk tagi na Hayeng Nungthin Pung Taruk Phau gi manungda hangdoktrabadi National Highway anida matam kaktana economic blockade khongjang chatharagani haina lauthokre wafam asi association asigi publicity and information wing na thorpa cherol mana haibani masi madi yaninge kaigano internet mobile internet sida hangdokuna phai masi yam mangjai aduga masi thingaga hekta irang phagadabju natte masi hangdoningi support tawjaningi